Makasa Tarakpada Trump Tariff Thamjillakkhraba Matung Indiana National Interest Soandana Bakongtang Lokhat Kani Haikre US ki President Donald Trump Nangarang India ki Polam Singda Chada Kunga Mangagi Tariff Thamjillakkhibaga Loinana Russia Digi Oil Madi Gas Laibagi Damak Penalty Su Tauguni Haibagi Section Wa Thamjillakkhraba Matung India ki Commerce and Industry Ministry na Laibaki Interest Soandana Ba Lokhat Pamthokpa Section Tarangsing Lokhat Kani Haina Pongdorakre Ministry na Tadorokiba Chirola Manahai India amasung US ki Marakta balance oiba masung nakalani makta ka nahangadaba trade agreement ama khuyek pinanaba thorang lokhali hairiba pandamasi phangnaba India amasung US na makhata na thorang lokhat kigani serega sida Trump gi tariff na national interest ta sondana ba khongthang lokhat kani lomi entrepreneur sing amadi MSME gi interest ngaktuna thamba amadi promote tawbai basi lenga ki tangai fodraba thogdang haiki panbaya badi hauki bachayolda Washington da trade agreement ka mari lenana India amasung US na mangarak subok oina wadi Sanakibada Yanaba Purokpa Namkidabani Nakala Maromda India Amadi US ki lalon itiki mari Trump ki sada kunga mangagi tariff na mayai sai thalagani hairi US ki President Donald Trump na India da sada kunga mangagi tariff Thamjillakkiba asina India amasung US ki lalon itiki oiba mari da chawna so lagani haina Congress MP Sasi Tharoor na phongdokre mahangna hai Trump ki tariff asi India gi oinadi pukning nunang ningai ni sada kunga mangagi tariff amasung Russia dagi oil amadi gas laibagi penalty asina effective rate asida chada kuntra manga dagi nifuga manga phawba wangkhalakpa yai masigi mathakta penalty asi chada chama oirakpa yai haina ngangnariba asi chumlabadi masina trade deal khuyek pinadringai da India amasung US ki lalon itiki oiba mari mayai chai thalagani haiki Sasi Tharuna makha taraduna India amasung US na khuyek pinaba thorang tawriba trade deal asi athubada pinanaba amadi masigi process khumang chawsinanaba honaramba yai thajai adubu karigumba khumang chawsinba ngamdana leiramba tarabadi masina India gi exporter chawna solagani US amadi India gi pothok singi oinadi achauba market ama oiribani masikhangna center lengakna thabak paikhatpa phai US na haiba khaktamak India na tawgani haiba laite India na su US ta lalon itiki mari leina pressure pifam toi hauzi US ki polam singda India na thamliba tariff asi chada taraga tare romni masida US ki president na India da thamjilakliba tariff asiga yengnarurabadi balance oide haiba yai US ki polam singsu India ki market ta mamal tangna yoli masida US na mathong maram khangdana demand kya tarokpa tarabadi aikhoi gi negotiator singna US ta kanba pressure pifam toi haiki Donald Trump na trade deal gi mangoinana thamlakkiba tariff asigi lalong karino haiba chapchana khangba ngamnadri Makhatana Modi amadi Sitaraman natana miyoi khudimakna India gi similon asi Sire haiba khangi haiba Rahul Gandhi gi ofam thamjage Modi lengaki makhada India gi similon asi ba similon ohele haina Congress luchingba Rahul Gandhi na phongdokre Parliament House Complex ta Paumising da wangang bada Rahul Gandhi na hai leba asigi similon marai sai tharaktuna crisis thokliba asi mipum khudimak na khangi adubu PM Modi amasung Finance Minister Nirmala Sitaraman di khangba ngamdana leiri United States ki President Donald Trump na Russia amadi India gi similon asi ba similon oiri haina phongdoki badu India gi oinadi achumbani haiki Rahul Gandhi na makha taroduna BJP na India gi similon asibu billionaire Gautam Adani gi mating lauduna mangta an Seraga sida External Affairs Minister S. Jaishankar na India gi foreign policy asi khwaidigi phaba policy ni haina phongdokli masikupna yengsilurabadi nakal amadana US na India bu tarif amadi similon ki oiba hiram singda tathi tawoina tawiba aduga nakal amadana tungdagi China thangna thinana ba honaragli masigi mathakta center lengangna malemgi lebak kaya da delegation thaduna operation sindur gi matangda pogdam hanbada lebak amatana Pakistan bu condemn tarokide BJP gi lengaklon asi karamba makhalgi lengaklon no miyam da samam hanbada natana makoi masa phawba chamamnaba pokchariba asi afaba lengakni haiga doribra PM Modi na thabak tawriba asi Adani khaki oirabra haiki India amasung United States ki marakta khuyek pinanaba thorang tawriba trade deal asi Donald Trump na mahaki apama moongda nampuda India bu khuyek pihananaba thorang tarokani hairaduna Rahul Gandhi na Pakistan ga hen apaba mari khalakliba US ki president da India na wangang ba ngamdriba asi asonba lengak oibadagi ni su haiki
Makhatana Nung Tasillakpada Army personnel ani Sire Hari Ladakh ki lehada ngasi Army ki gari amada achouba Nungdum Tasillakpada Lieutenant Colonel amaga Jawan amaga Sire haina agency ki pauna phongdorokli thodok asi ngasi ayuk pung 13 makhairom tabada thokibani atopa personnel ahum amasu tamthina asopa nangki asokpa sing adu hauzik manak nakpada leiba hospital da layeng sathari hairi Army official sing na phongdor kibada lehagi durbuktagi chongtas taba lambida military convoy amagi gari da achouba nungdum ama tasillakibani laikhidraba personnel ani adudi Lieutenant Colonel Branu Pratap amadi Lensda Fatherwar Daljit Singani hari GOC Fire amadi Fury Corps gi personnel singna laikhidraba Lieutenant Colonel amadi Lance da Father anigi mafamda ikai khumnaba utkhi amasong lehagi Army Hospital satuna asokpa sing yengsinki hari Makhatana Pakistan maithi bapinaba India gi land gi resource matik chana laiti haiba Kapil Sibal na phongdokre Jinana advanced technology amadi anoba aircraft kaya piduna sawgaliba Pakistan bu maithi bapinaba India gi matik chaba land gi resource laiti haina Rajya Sabha gi MD Kapil Sibal na phongdokre wapam asi Rajya Sabha da Operation Sindur gi matangda khana nainabada phongdokibani Kapil Sibal na Union Home Minister Amit Shah bu yaningdaba phongdokladuna chai asigi April 9 da Jammu and Kashmir gi security arrangement mifamda Union Territory asigi Chief Minister Omar Abdullah bu saruk yankidaba asi BJP gi marau leiba khongthang amani Pahalgam terror attack ki matangda lengak pairiba BJP makoi na ngangning bata ngangliba asi Jammu and Kashmir da chatuna terror attack thokiba mafam adugi local gi luchingba singa unaduna wari sarabadi khadada oirabasu ground reality karino haibadu khangma ngamgadabani haiki maangna makha taraduna Pakistan gi military da asuki matik advance oiriba aircraft kaya leiri India gi Rafale aircraft asi half steel aircraft ni haina malem sinba thungna khangnari adubu Pakistan da leiriba aircraft sing asina mapangal helabra masida natna Pakistan na fighter jet squadron 25 rom operate tawri haibasi India gi squadron ga chawrangna mapangal manari masina takpadi India na Pakistan bu lanbungda mapungpha na maithi ba pinaba resource laitre haiki Makhatana Modi lengangna India gi strategy amadi similon gi oiba interest ngakpa ngamte hairi US ki President Donald Trump na India gi polam singda chada kunga manga gi Tariff Thamjillakkhraba Matung Congress ki General Secretary in charge communication Jairam Ramesh na center da riba MP Modi na luching lengak asi India gi strategy amadi similon gi oiba interest ngakpa ngamdre haina phongdokre Jairam Ramesh na hai Trump gi Tariff asigi matungda India gi khwaidagi chawba singna ba asi CAP China US amadi Pakistan oirakadauri phibam soksilakliba geopolitical gi oiba phibam asida PM Modi gi leadership asi India bu hena awapamda tahangadauri US ki administration na India gi mathakta akanba action kaya lakholgiba asi marupni hairiba PM Modi gi lengak laina ni Operation Sindur bu lepanduna India amasung Pakistan gi landmark na Lushilan Kibani haina Trump na kuntrarak lawa matamda PM Modi na wa machit amatta ngangkide Seraga sida thasigi taraga nipanda Trump na Pakistan gi Army Chief Asem Munirga White House da unakibada Modi lengak na machin phawwa kangkide nokning libadi Pakistan gi Army Chief asi Pahalgam terror attack ki thorang tawbada saruk yakiba michak amani haiba yari maramdi terror attack chathakiba terrorist sing adu Pakistan gi military na sawalibani adu bu asigumba misak amana Trump ga unaduna wari sabadana wa amata ngangdraga malemgi lebak singda delegation gi team sing thaduna terrorism gi matangda pawdam lui haibasi kanaribra haiba wahang hangba yare Modi lengangna India gi civilian bu kangkhong chaheli haiki